तरह सुबह लोकसभा मिखल के तरह सुबह अमसुंग अरोइबा तांका के भोट मसिंग ngasi thadana kre tongan tongan be agency singi exit poll the India na sauna mai paktuna Narendra Modi na amukana prime minister oigini panari Tidim lambi semada quality control tawdi haiba wafam the engineer ani suspend tonaba order thokre haire amasung Thamoiban Kongram Selungmalai kai dilaiba Dr. Kongwantabam Yas ke yumda sakang dabasin na bom pokai hankre Haji Makata Namaruba Pau Sandok na Pizari. Tarate Suba Lok Sabha Mikhal Ge Tare Suba Masung Aroiba Face Ngasi State Tare Tabadi Union Territory Ama Yauna Lok Sabha Constituency Yankhaiga Mapanda Pangtoktuna Sada Humpu Dasmi Kungamatoi Bot Thada Duna Luisin Kre Ngasi Aroiba Tangkakta Punna Mireb Samapan Taraganipa Nalambatona Ke Mikhal Pangtokiba State Sing Adudi Punjab to Sit Tarahumdoi Uttar Pradesh ta Tarahumdoi West Bengal da Mapan Himachal Pradesh ta Mari Jharkhand da Ohum Madhya Pradesh ta Nipan Bihar da Nipan Amasung Chandigarh da Sit Amane Aroiba Tangkak Asida BJP Lusingba Prime Minister Narendra Modi su UP ge Varanasi constituency da Congress ke Mireb Azoy Rai ka Mikhal Thengna ke Tarate Suba Lok Sabha Mikhal ge Aroiba Tangkak Lusin Kibaga Loinana Tha Asige Kunga Humdoida Bhot Masing Thina ba Akan Mathabak Lokhatnare Set Ani Leba Manipur ge so district headquarters sing da Akan Section Thoranga Loinana Bhot Masing Thina ba district election officer sing na Thabak Lokhat Kre Inner Manipur Parliamentary Constituency ge Manung Saliba Imphal East District Assembly Segment Tara ge Board Masing DC Office Complex Imphal East ke Pansayat Bhavan amasung Gymnasium Hall da Board Masing thigani Imphal West District Assembly Segment Tara ga Mari Board Masing DC Office Complex Imphal West thigani Bisnupur District Assembly Segment Tarukta Multipurpose Hall Mini Secretariat Bisnupur da Thawbal ge Segment Ahum gina DC Office Complex Thawbal da Board Masing thigani Outer gi oina Thawbal District Assembly Segment tare ke Board Masing DC Office Thawbal Mini Secretariat DC Complex amade Thawbal City Block Hall da Board Masing thigani Jeribam gi oina DC Office Jeribam da Board Masing thigani Sandel gi Assembly Segment ani ge Board DC Office Complex Sandel gi Multipurpose Hall da Board Masing thigani Urkhul Senapati Kangpopi gi Assembly Segment ahum gi so DC Office Complex da Board Masing thigani Tamelong gi Segment ahum ge Board Tamelong Higher Secondary School amasung Churchanpur District ki Assembly Segment Taruk ke Board Masing na District Training Center Tuibong da thigani hairi Cherek sida tongan ba agency singe exit poll da Narendra Modi na lusing ba NTA na sit chahum ge mathakta phangduna amuk khana lengak paigani hairi News 18 ge exit poll ge survey da NDA na sit chahum kuntra ga taruk UPA na Marifugani toy atopa na sama kunga mari fangani haire India Today ge matung inasu BJP na Congress ge mangzil thana Rajasthan Chhattisgarh Madhya Pradesh satkani haire Republic TV ge matung ina NDA na seat Sani Marifuga taret UPA na sama kunga nipan amasung atopa na seat sama kunga taret fangani pari Times Now ge matung ina NDA ge seat Sahum subna taruk UPA na sama kuntragani toy atai party ge na sama ga subna mari fangani pari National Highway 150 ki tidim lambi semada senaba engineer sing suspend tonaba chief minister gi pakta matung ina chief secretary na order thokre haire ISTB news da phama pawge matung ina ISBS construction private limited ke makhada kaino Thongkha de naso phaba National Highway asige lambi saruk semage matangda quality control tawdi haina Bisnupur Kaithel ke miyam horokjuna mege tang taraga mangada khongjang sangsil lapodegi wathok oirakhibane madugi matung taba oina Bisnupur Kaithel ge matek adu mathangi nimita JCB sijinaduna kothokpa haukhibane kotholaba matungda hanna yengbiti haina pendraba miyamna ngarangdegi lambi thingba haure haina lauthokibane miyamgi kholaw adu chief minister gi nakong yobuga loinana action lawnaba paktak pirakpadegi chief secretary na ngarang senaba AE SO amaga suspend tonaba works ke chief engineer da ayiba selo pirakibani haire jarak sida ngarang ISTB news na ABCI private limited na nasau degi torbung phawala misem liba ase quality control tawdre port hole na thalle haina paw phongkraba matungda ngasi ayuktegi hauna port hole lediba mafam sing adu khotok laga mention nama company asina thaba paikhat pa haukre quality control tawdaba mafam sing adu khara khak khotok laga amuk mention naba honaba asina lambi asetung koina satnaba yagadra haibadudi hauzimaki oina haiba ngamdre makata na lamdam adugi miyamna kari firep lorka degi haiba khangma ngamdre
Thangwaiban Kongram Selungbale kai de leba Dr. Kongman Tabam Bias ki yum da sakhang da basina bom pokhai han khre thodok asi ngarang numidang pung 10 minute nifu ka mangarom chatpa matam na thokibane sakhang da basingna langsilam bom adu yum ge sumang maton na pokhai kibane thodok aduda mi asok apani yaw khide haire Imphal Police Station na masigi matang da su moto case sama lokatuna thizin ba hokre kanana kari gi damakta bom adu pokhai han kibano haiba chap chaba khang mangamdri Bisnupur district ki malungda laiba tabul khungang bo lu nan ba amadi lainatina sendaba khungang ama wahina bagi pandam da solid waste committee shamduna ngasidagi solid waste singkhomjin ba hokre Bisnupur PSAD tabul gram panchayat amadi tabul welfare association na punna kusam aduna sema committee asigi ahan ba oina khungang asigi akoibada saiduna amadi paisinuna thamnamba solid waste singkhomgatuna tabul mamang da laiba dumping site ta thadakre PSAD Bisnupur gi executive engineer L Gokul Chandrana solid waste sing thama matamda plastic amadi plastic na Haiduna tongan tongan khaidukna thamse Bisnupur district ki oren sahi asida solid waste management asi gram panchayat tarada thamo paikhana pandam thamli haike Sikumba solid waste management mafam GP tarada tauge haibagi target amasu khoina PH dina thamjari Tabul Welfare Association Secretary T.S. Birana miyam na plastic amadi atay palam sing season na balwaraga may thadopagi tabak tobigano maduna haksang dalaina kaya poholak payay namaizing kudingi committee na solid waste sing komalakani haike koi collection balam tiasina laksagani masida tabungi laiba praja khuding mangna association khuding mangna Manipur sarkar na amasung district laiba miyam khuding mangna cooperation pibi Imphal West Commando na Imphal manung da pamdaba thodok sing thoktana ba thangal kaithel amadi pauna kaithel da leiba Hotel Avenue Niran Lodge Polo Inn Hotel GM Hotel Embassy na singma mafam singda thiba humgi thabak sathakre additional SP adhikari mayum Ganasyam Sharma ge miyang makhada tathakiba thiba humgi thabak aduda kunai ge satna longi wangmada laiminaramba nupa ama amadi nupi ama Hotel GM de ge lokatuna makhata ba wahang pahuna bagi damak City Police Station da sinakre Imphal West Police Commando na nimida wadam su pauna kaithel area gi Mahabir Pharmacy dagi Ibohal Cycle BT Road Polo Ground Laima Shopping amasung M Sector area da thibu humagi thabak sathaki miyoi sahum rom verification tabagi manungda taret masage saktakse yaudabadagi makhatana thigatnaba City Police Station da khusinakre Manipur University of Culture gi lamlausin mada khunjal sing yanakibagi wangmada thabak satharakpadagi wakhada University asi sabiranu haina phongdorakre Manipur Press Club ta pangthokge paugi mifam amada wakha youth club ki president mayang lambam bismana mamangda wakha ge miyam yanakiba adugi wangmada lengang thabak satharakpa asina maram oiraga University asi sabidanaba Manipur ge chief minister amadi center ge ministry yauna ayaba proktri ba phawba saba haubidanaba cherol thakre hauji makhatan lausan gani hariba asida lining asonga mari renaba thabak tharam pangthopam amadi khungi poloinaba singyan famna singba kaya yauri khungi makaidagi mafam adudagi thaidolaga atopa mafamda lobinaba kaya haikhrabasu local MLA na sakti sizin lam asilausan gani haibatare miyam ya pamagi mayokta laigadaba oirabadi University asi mafam asida sabiranu haike yaragadi university sungsa salugumje haiba fireba makoi sabsana koi khongthangan jare hujikse sungsa salaro ani klani sungbi pigaro no hujik akoi ngarang handagi application thare si ta sena haiba Narendra Modi ji gi masam ko thakre environment thakre ani khoi mai right thakre Forest Minister akoi nam 3 times hoi thakre khunja singna sig jaga si kean sobi pura thingba pangme sungsa sahning ja habagi apma modo koina Manipur pumba flash no boi dam janga sig bifam soi ta tasena kaujabane State asida mob lincing sathariba asi afabalenga laitabadagini haina Manipur People's Democratic Front na maral siri Manipur Press Club ta pangthoba paugi mifam amata front asige secretary S Samungona afabalenga kama lairabadi miyam na mob justice sathabagi wakhal lairoidabane state asida di lengak ta thajaba lairaktabadagi mob justice satharakpani lamdam asige CSO singna makoida sangyarakadabani haina media da toina phongdok leba asisu mob justice saruk amani kanaguma amatana law makutta pairaga sinnaba yaba nate Manipur da mob justice makhatan sathadanaba Atuba matamda wall poster campaign haurgani haike Tugairurani haidena tawba taragati achumba phangaktabasu yaye government se good governance oi oidedi tholeiba mob justice se sinasu yamna lairaba aduma kudam amane mob justice tholeiba se good governance leitabadagini sarkarna good governance leba matam madudaida police department da thajaba lairaba adu oitaragati mob justice se thoktaba yaye
Intensifying the fight for health and right haba team na kunta taruk suba International AIDS Candlelight Memorial Thoram Nirvana Foundation sinna khulai tin sit rota pang chokre thoram asida District AIDS Control Officer Imphal East Dr. N Romila Max Partner NGO Forum ge President Bikram Nepram Nirvana Foundation ge Secretary Sovana Sorok Haibam su saruk yaduna HIV amasung AIDS na maram oduna laikhidraba singi mafam the minute ani timin leptuna awawa phongdo pagadwena leisu katuni kai kumnabu utke Nirvana Foundation ge Secretary Sovana Sorok Haibamna HIV amasung AIDS ka sagonari basingna mayok naramba stigma human right matlamana singbasing adu ngasigi Konaida awanba lagtuna punna himinana ba haurakle AIDS asilamdam asigi mapung oina kokhanbada political support yamna maru oi miyam ga punna thabak toram matamda pandam asi phangma ngamgani haiki Masih lagi kutingi, miam saya tu hidden oi kini, ada hidden oi kini, masih epidemic sih sandok pagi, amla sativa kain odo tu melakani. Comparatively higher the stigma sih yang reduced story, but totally like trabra high betul kain odo di. In some for all the others, kain odo masih kain odo saya koi human behavior ke yang na sagon na oi bapodina. In one form or the other, hekta tholak padu na. Appeal tu ning masih koi general community policies maker da, koi na laina sibu, koi Manipuri koi na namthadana thamge hara de koi stigma se mayam lokthuk minasi aduga moi akoi issues se koi club understand to minase ai masi appeal tawse Manipur State Cooperative Bank Managing Director Ahanthem Subhas bu IAS oina promotion phanglapada Manipur State Cooperative Bank Employees Association nataram opagi tharam ama pangthokre All Assembly Rota Labor Bank asigi head office ta pangthokhiba tharam aduda Deputy General Manager L Angoba Manipur State Cooperative Bank Employees Association ge President K S Romi Secretary S Biren amadi office ke maruwa miyoi kyana saruk yakhi Become super phenomenal haiba hiram asida uripok polem lekai de leba as promise organization sinuna nomagi over training program among us hotel yafabada pangchokre training program aduda Apro Miske Managing Director NZ Kagemba Mahiru Singh amadi staff kyana saruk yakhi Kuntaru Sabha Sector Assam Rifles ke More Battalion IGAR Assam Rifles South ki makada More ge ZZ Children Home da Nong Sabha Toilet Block ama More ge Town Commander na hangdokre Civic Action Program ge makada Sakiba Toilet Block hangdokpi thoram aduda Assam Rifles ke makok thombo officer kayasu saruk yakhi Vietnam buning kha taman kiba ho si mingi samakung mathai suba mapok komon tharam CPI Kombi Local Council na sindna Bebli Kamret Birbhaban Kumbida Pangchokre, Thoram Aduda CPI National Executive Member Dr. M. Nara, Manipur State Council State Secretary L. Sotin Kumar, Deputy Secretary K. S. Sursan, CPI Kumbi Local Council General Leader Singh, Info Municipal Council Councilor Ramba T. S. Bhanu Susar Yake, Dr. M. Narana, Matik Mayai, Leire Haina, Malemna Kinadiba, America bu Maitiba Pibangamba asi Vietnam ni masida sarva thaudang lokiba hosi minne ngasidagi hauna aikoisu mahakumna thauna leba mipal tangdana hingba ngamnanaba hona minarasi haike Bamon Kampu Maya Lekai Digi KS Arun Mihat ke Mari Renana Ngarang Lampelda Leba CJM Imphal Iski Court Complex ta Thokiba Thokdok Advocate Navas Chandra Fajadaba Wangang Sangang Sinara Padigi Thokibani Haina Misi Asigi Matang CM Kiba JFC na Maral Siri Bamon Kampu da Pangthokpa Paugi Mifam Amada JFC ge Secretary Razib na Court ta Thokiba Thoning daba Thodok adugi damak JFC ge Maikedige Lale Haizabaga Luidina Ngarang Digi Thodok aduda Phajin Kiba Miyo Talagu Homdoi condition Yaudana Thadopiyo Haike Thokiba Thodokta Nungsing Langsin Kibadu, Bamon Kampugi Prajasing na Yumdagi Purakiba Amata Nati, Imphal West ki Police na Chamjaraba Prajasingbu, Pava Yanaba, Hana pre-plan Torga Court Complex na Nungjao Sing Tamjanbra, Haina Jising Chingnadabasu Ngamde. Matam Chana precaution Lahotraga, Laibak Tiba Thodok Tokrava Matuna, Pazin Basidi, Government ki Midian Chinchenjari Loina, Government na Kupna Tizenbiu Hibasi, JCG Maikai Degi, Tamjari, JCG Maikai Degi, CGM Imphalis Court ki Judge Land Kre, Haijari, Loina All Manipur Bar Association Bu, Bamon Kampugi, Prajasing Tokiba Laibak Tiba Thodok, Adubu, Waro Bidanaba, JCG Maikai Degi, Amukana, Haijari. Tungda Nupi Talago Humdai Fazin Kiba Adubu Yanindaba Fongdok to na Human Sense Siamdana Idilbung Police Station da Makoi Sup Habiro Haina Kongjang Sang Sin King.
International Day of Biodiversity के मरी रहने ना Our Biodiversity is Our Food Our Health है team दा class 5 टी के class 10 फाव की मनुंग दा लाइबा माहिरू सिंह की ओइबा लायक पर संगम नबा अम्मा के एम ब्लूमिंग स्कूल दा पांगठोक रहे Wildlife and Biodiversity Conservation Committee Manipur amadi Divisional Forest Officer Thawal na DF for Thawal gi makha da pangthokpa layak pa sangdam naba aduda mahiroi sahum yankhai hena sarup yakhe Yaskul Ratha Madhab Mantap Tegi Singa Kham Lerake Manungda Nimidang Atheng Mada Thokliba Thawda Wathok Sing Amadi Masina Lekai gi miyam da pidiba nungaitaba ayat pakaya asi kok nabagi damak Yaskul Lekai Naharol Sing Apunba Yaskul Neighborhood WhatsApp Haiba Group Ama Semle Hari Haiba Mafam Sing Asina Kon Mafam da Leiba Dukan Amadi Pan Dukan Sing Nimidang gi Pung Tara Taba Matamda Thong Lonanaba Philip Lobuga Loinana Pungpham Asigi Wangmada Dukan Hangba Thengnarabadi Matam Kaktana Lonsin Baga Loinana Legal Action Lokalagani Haidi How's Pau Martan Athena break ama Lagunasi. Panthoibi Constructions Private Limited, Panthoibi Green Home Hainaming Thonjaba, Residential Group Housing Project ama, Imphal Airport Kanakna Leriba, Bamdiar Haiba Mufamasida Paikachari, Clubhouse, Gym, Swimming Pool, Children Park amadi, Auditorium na Chimbagi Facilities Sing, Yauzagani. Hairiba flag sing asibu lebining basingna ngasi makling sin biraktuna hena akupa marul khangbi bayagani Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Uripok, Taurangmam Lekai, Imphal. Prepare for success and live to inspire with Kaziranga University's top-notch career-driven courses designed and delivered in collaboration with industry experts, enabling our students to get placed in renowned corporates and helping build their futures. Kaziranga University, the career university of the Northeast. Panthoibi Villas, everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Lekai, Uripok, Imphal. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Comprehensive Concept School Shanghai Pro Airport Mamang. School asina horpadagi hauna council na lower exam sing amadi atopa board sing na sinba. Medical amadi engineering entrance exam singa. Mari leina study material piduna satra singu lamjing duna. Mai pak kaya purklaba school amani. Admission open. Class 11 Science cum integrated course in Medical and Engineering entrance examination. Higher secondary exam da second position amadi NEET lisingani tara nipan ge state topper yauna position holder kaya puthokraba Brilliant School Malom amasung Uripok animaki admission form thazare. Position holder amadi non position holder singi special facilities su pizari. For details please contact office of the school. Digital Amadi Qten Anina Kutsamnaraga. Everyone needs to learn digital Haibagi Pandamda, digital marketing professional course Singi, admission Hosere. Certificate Asi, Government Sakanglaba, Digital Gi Makada Pibaga Loinana, Facebook, Google, YouTube Nasu, Akanaba certification Pigani. Course Asi 100% placement assistance Legani. Akuparogi the Mark Qten Technologies Private Limited, Cocktail Branch Atanabi. Ma'am, higher secondary school Garina education Gilam the Sai Kun Surakpagi academic session Lisingani Taramapan Kungi class 11 science Satra Singi free admission Pijari Amadi registration Hosere. Khudong Sabasing 90 PC and above rupees 1 lakh plus laptop, 95 PC and above rupees 1.7 lakh and a laptop ki study grant pizari. Break it tungja makataba pau pizari. Asian Institute and Research Center Kwakatil Amadi Dulihal Jila President Member ke Inausa Devi Napun Sinduna Lemna Layamagi came among us Yaripok Top Singta Community Holder Pang Tokre came Aduda ultrasound Yauna Tongan Tunganba Layong Sing Yamagi Kudong Saba Pibuga Luina Matau Tabahida Langtok Singsu Yentoke. Ngarang haido kiba class 10 gi exam da second position tarak laba Bright Career Academy gi mahiro tiam lai sangkhong dige Sophia Asem yauna mahiro simpunin thogol pigi tharam ngasi school asida pangthokre
Class 10 की exam द तेरे सुबह पोजीशन तारक रबसना तोंबी Oriental English School कुंभी के महरोई वाहेंगबम सना मचुम मीचे स्कूल असी ओजा सिंह हराव त्याम ओप के थरम अमंग असी पांगथोखरे थरम अजुदा स्कूल की फाउंडर नोमाइथेम शांति कुमार अमदे स्कूल के ओजा सिंह सरुक याखे हनक सही क्लास 10 एग्जाम दा कुनमाथोइसु पोजीशन तारखरबा मोरांगटेम लेनिन मिटै MRC क्लब लंबोई खुल अमसुंग यूनिट कमिटी लंबोई खुलना तराम ओपग लोइनेना खुदोल तमखरे लेनिन थोइबा अमसुंग नोमिला लेमगी मजा नुपानी Regional Party Mapangal Kalaba Matam the Sakut Palamdam Ama Wagini Hine NEIDP के Vice President or Malis Nangasi Nauria Pakang Lapa Kendra Committee NEIDP Nesindina Lamdong Lekada Pangtupa Party ge Membership Enrollment Gitram the High Crate Toram Aduda Nauria Pakang Lapa Kendra ge NEIDP के President Ais Desmane Party के Central Working Committee के Vice President S Kunjakesor Yauna Party के Miwe Kasusaruk Yake or Malis Namakatana Puni Himinaba Amadi Puna Sakut Minaba Haiba Yumpam the NEIDP ge Pandamasi Ahumbolero Haike NEIDP की ओइबा अपनी समझिलासी अपने गुजरात मसानती यूपी मसानती मकई मसानती चुम्बा बीजेपी की ना लगा कांग्रेस की इन्ना सुपी गनी मां सुपी गनी सुमाइना पगी डिवाइड हाई का तारे मददे तौबा अदुगुम्बा पार्टी दु दिना के मणिपुर की पीपल सिंदा सही मंगादा सुसोई सोइदना कोई अनोको मंगाला कोई सोइदना पुगनेबा अपगी लुसिंग पुरेलोइबा समझि की मखा सोइदना कोई उबा फंगनी Revision of State Action Plan on Climate Change Haibasida Jiribamgi Bauparada Labour Community Center the Environment Director in Sinduna District Thak Labour Stakeholders Singi Workshop Amapang Chokre Thoram Aduda Jiribamgi Adaksaki S Janaki Debi State Climate Change Manipurgi Honorary Advisor Professor N Mahendra Jiribam Municipal Council Gi Chairperson S Santi Debi Yauna Tongan Tongan Mi Kanasaruk Yake Wangang Kibasina Ngasi Asiguma Thoram Ama Jiribam the Wena Pangchopa Asi Afaba Kongtangne Jiribam Asi Model Jiribam Ohenba Hariba asi ngasi ke tharam asi yauraga punnak khamina duna zakotpa jiribam ama oinana ba thong khong thangdila se haba wafam sing phongdo na ke Professor N Mahendrana Jiribam District of Semada Thokadaba Mafam Amani Miyoba Aikuina Ngai Haki Nuaina Bugidama Uwa Yanthatpa Amadi Mangan Bagi Tabak Taroidabane Aikuina Karamba Kongtang Tangadagi Haiba Kangwina Bagi Matang the Asiguma Taramasi Pangtopani Haike Art and Culture Department Amadi Writer Forum Infal Napuna Sinduna Elangam Dina Manige Punsi Amasung Kori Roll Haibasida Symposium Ama MD Holapang Tokre Haudopagi Taramda Director Art and Culture Adibam Sivda Sarma Writer Forum Infal Ge President Lamabam Birmanina Atoba Mitungland Amadi Taramapu Oike Symposium Asigi Ahan Basasanda Elangam Dina Manige Sidingda Pugning Ihul Haibasida Dilip Mayangbam Elangam Dina Manige Wari Masa Amasung Wari Lisangda Nokning Ihul Haibasida Professor Nahakpam Aruna Elangbam Dinamanike Wareng Haibasida Dr. T.S. Ibohanbe Singna Se Patoke Anisuba Sasanda Manipur Korirolda Elangbam Dinamani Haibasida Dr. Wahengbam Kumari Sanu Elangbam Dinamanike Drama Nokning Ihul Amadi Handokloi Ama Wena Elangbam Dinamani Haibasida Dr. Megachandra Hairang Khongzamna Paper Patoke Manipur Ladiba Higher Secondary School Sing Apaba Mahiro Sing Kangalaga Magi School Sing the Tamanbigi Tawong Tokadabani Haina Student Union of Ganglei Park Sukna Fongdokle Afaba School Haibasidi Aswan Mahiro Singbo Magwang na Fanganduna Pass to Honba Aduna Wagadabane Mamang Digi Mahiro Loop Aduna Sataduna Lakpa Class 11 the admission Tabo Matam the compartmental the Pass to Rokadaba Mahiro Singi Sa the Tara Reserve Taduna Tamgadabani Haibu from Adu Handak Sasangasu Sunso Shodana Sanagadabane Council Gimaka the Labour Private School Sing admission test K form Tava Matamda Mahiro Sing Mark Yengdana Lakiba Mahiro Kudimak entrance Yon Gadabani compartmental the Pass to Rokaduriba Mahiro Singasu Private School Sing the Su Sa the Tara Kakno Tamgadabani Hairi Hosi Amuka Naten break Amatang Lomina Kisi Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oja singna aina exam gi same saba matam da yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanaki SSLCE thagadava singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. Nung class 12 pass out natra. Thabak thibadi kyam koira? Khangam khiroi bana ANT gi 9 months medical scribing gi certificate program ma yauraga tha da lising kuntra ni panda gi horaga sel kaya ma line tan biar bane akupa maro gi damak pizari ba phone number ama di website asdagi khangbi biar gani
The all-new Swift, driven by technology, Smart Play infotainment system, AGS push start-stop button, automatic climate control, smart key, steering-mounted audio control. Powered to the core, petrol MT by AMT 22 km per liter, diesel MT by AMT 28.4 km per liter, safety leveled up, solid hearted platform, front dual airbags, ABS with EBD, fixed with child seat restraint system, reverse parking sensors with camera. Northeast Ahanbo in the National Housing Bank wholly owned by RBI ki license pangkraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pibada mangzil thariba Panthoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara humdo yangduk jare miyam financial facilities sing lobi na bading sing jare Panthoibi Housing Finance Company Limited and its subsidiary group of companies. India gi ahanba National Award Government of India na piba Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupa marol Loktak Industry, Industrial State, Takiel da contact tobiu. Greenery e-motor ki nungairaba pausel miyam da pijariba khudungchaba silobiu Greenery e-motor da phangniba gari macha singa sigi manungda adona lupa lesing tara khaktamak deposit tawiraga apama makhal gi gari macha ama hekta launabagi loan gi khudungchaba pijari asita sunatana mafam asida phangniba e-auto rickshaw gi oina su loan gi khudungchaba pijari adona deposit tawiraba matungda atenba numit kharan gi manungda apama gari lobi bayarga ninga simagleng sinbiro aikhoi gi address Greenery e-motor Kaisampa Junction Churuchanpur parking Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu amukana breaking da makhataba pau pizari Indian Dental Association Manipur State Branch na Kamong Langgol Zam Youth Guidance Club ka kusam aduna Kamong High School Kamong Longzam danga seliam na yalay magi kem ama pangchokre association ge president oramalai kidraba Dr. Y Iboyama Singge kuntarak subaning sing thalonga mari rena na pangchokiba kem aduda miyoi sani hena yagi nungaitaba sing layem ga doina mathau taba hida langthak sing su PK Uthasi U Hingansi Haibige Pandamda Alliance for Development Alternative Manipur Adam Amadi Angan Singh Eco Park Management Committee Kaksingna Mairu Singalunena Nomai Singh Kudingi Sataba Sunday Eco Club Thoram Pangtu Pagalunena Ning Singh Upal Singh Thakre Angan Singh Eco Park Pangtu Kiba Thoram Aduda State Project Management Unit Public Finance Management System Ministries of Finance ke Account Officer Khetrimayum Nobo Kaksing Higher Secondary School ge Lecturer Nomai Tem Ningol Khetrimayum Ombi Sunita Amade Kaksing Sumak Laikaida Leiba Gayatri Samuel Lapam Sarup Yaki Mission Organic Values and Development MOBCD Northeast Region Ministries of Agriculture Nasanapadi District ki Tafogi Pangmai Colony the Lady Organic Food Processing Unit ama Wadiba Naga Spice and Hub Yang Sincre Unit Asidi Sing Intera Dr. Organic ki Potok Sing Putok Namagi Pandam da Paul Long Saulana Linkat Kibani Unit Asidagi Putopa U Morok Sing Yangan Sing Mosing Maming Satpa Galuna US UK Australia Sing Mama from Kiada Tadokle Housing Unit Asida Miyoi Kugini Toy Tabak Suri Momagi Maka the Register Toba Ahanbo Organic Processing Unit ne Unit Asi Hiana Sautok na Batorang Tori Haina Advisor S Roina Fongdokle Tarilak Suba Debersi Narda Zayanti Pangtopa Galuna National Journalist Sorok Kaibam Nailendrada Narda Journalist Award Pikre Bisba Sambat Kendra Manipuna Sinduna Hindi Palisata Pangto Kiba Thoram Aduda Higher Education Retired Additional Director A.K. Sarma Banarasi Malabia Institute of Journalism Ge Professor Om Prakash Singh Amadi Bispa Sambat Kendra Ge President A. Brajakumar Sarma Sarup Yaki Retired Additional Director A.K. Sarmana Debersi Narada Ge Salon Yamna Yami Hamaki Fajaraba Poktagna Daku Ratna Karbo Aiva Ama Ohenke Mahana Torama Tabak Ose Miyamu Yafana Bene Journalism Haiwasi Miyam da Mit Nakong Obayaba Pau Pibata Natana Asum Aran Miyam da Kangan Bada Asobo Taudang Lowiba
yai haiki tungda matam amagi All Manipur Working Journalists Union ge General Secretary ge thausu puramba Eastern Standard Jafongi founder editor oramba Sorok Khaibam Nalendra the award khusinaki Wall of Christ Christian Literature Service Dimarpur Sinuna Sayol Amasum Satarakiba Christian Book Fair Town Baptist Church Tamilong Nangasilo Sincre Fair Asida Version Kayagi Bible Sing Hana Season Naramba Lyric Angang Singi Bible Music Amadi Gift Articles Sing Utki Welfare of Youth Leverage and Conduct Organization Komba Kaitil Sinuna Liam Nalayamagi Kem Ama Club Aduda Pangchokre Remati Hospital gi mating galwina pangthok kiba kem aduda MSR Nagamapal Rims Road na hitalang thaksing su lemna PK More Commando gi DSP Thomas Thoksoma lusingba More Commando More Police na nifum de suba Assam Rifle ka luina na More gi Sunrise Ground gi mayuk namada leba yum amada tiba humgi thabak satabada miyui ama WY tablet Chanipan Yakai Humdoi, Swito, Ephedrine tablet, Kuntraga Taret, Sel Oina, Lupalis Yakai Matoi Chama, Atama Makalge, Nunkraga Kwana Fakale Hari, Farami Adudi Toto Sahi, Kuntraga Mari, Tamu Wat number I Tigini. All Development Committee Kasamtong Kendra Amadi NR School na Mahes Tonazongi Matengal within a class 10 Amasung 12K coursing class Kasamtong Ningto later. Mandada Hodokre, Thoram Aduda NR School ge founder ke Omna Dasangi President Salam Akas Mite, coaching class Asigi founder Mahesh Taunazam, ward number 11 ke councillor Ramba Thangzam, Danes Sori Susar Yake. Hazimakata Tabaki Pau Lobisi. Ngasigi tabaki pauda ITBPF ke sports quota da constable khara logodori masaga saitaraga ni pandagi kunga hundai fawgi manungda leba class 10 pass to bagalwen na sana khona ba haiba mi singna jungi tang kunga matwe fawgi manungda online da darkas tharapa yagani hairi Indian Army ke general duty ki damak nupi candidates sing de get darkas kore masaga sai kunga matwe fawgi manungda leba metric ta sadini fuga manga phangwa mi singna august ki tang ni pan fawgi manungda online da darkas tharapa yagani hairi UPSC Central Armed Police Forces ke Assistant Commandant khara logodori masaga sahi kundagi kun manga fawgi manungda leba graduate pass torba miyo singna megetang kun fawgi manungda online da darkas tharakpa yagani parikha center Imphal da oigani hairi multitasking staff non technical khara staff selection commission logodori masaga sahi tragani pandagi kuntere fawgi manungda leba metric pass torba miyo singna megetang kun mapun fawgi manungda darkas tharakpa yagani exam center Imphal da oigani hairi Bauprada leba job center ki computer operator ama logodori DTP amadi internet ki knowledge leba yamdrab da class 12 pass to baga loina computer ki certificate paiba yamdrab sahi ama thabak tabagi experience leraba miyo singna darkas tharpa yagani hairi mathak ta pidi ba thabak ki pausing asigi akop marol Bauprada leba job center de khangba yagani Amaramda Tail Industrial State Leba Package Drinking Water Silver Dew Potho Leba Loktak Industry Gate Tongan Tongan no Famkara Logodori Pamsing Adudi Chemist Biologist Amadi Nupa Amadi Nupi Workers Singni Hen Akupa Marol Ki Damakta Loktak Industry Ki Office Khang Laba Yagani Hairi Hazimaka Taba Tongan Tongan Pau Kharaga Mu Lobisi Miss and Mr. Glove India Manipur Auditioning Asi Singdamai de Leba Golzim Imphal da Pangchokre International Model Oribi Mayang Lambam Daina the Wisdom of Women Excellence Award is Intragamapan Pikre Ngasi New Delhi Ge Constitution Klata Pangto Kibataram Amada Mana Asi Daina the Kusina Kibani Mamang Su Daina Mana Kayamarum Lokre Tamilong District Manungsana District Headquarters the Gay Kilometer Kungamagaram Salaga Leba Kebu Singh Kul Sakut Maika the Tintabaga Ludina Miyamna Kudungsa the Bakayamarum Mayoknari Kulasi Miyoi Sangwa Humpulei Lambi Tongi Fiam Patabana Nongzu Tamatam the Anabasing Tamilong District Headquarters Fauba Sagai the Haptuna Pui Kulgis Chairman Ram Konang Gonmaina E Pau Paunanaba Mobile Network Pangdabana Maling Mafam Singapau Paunanaba Honabangamde Mobile Tower Ama Tambio Kulgi Lambi Ase Nongzu Nungsa Kaidana Chatpa Yaba Lambi Ama Sembapio Dispensary Ama Tambibaga Ludina Upper Primary School Ama Tambio High
फाउबदा अखोई से कानाबा फंगदबा खुन ओइना हजिक फाउदी लेरिबनी अखोई रोड कनेक्शन लेते रोड कनेक्शन रिसेंटली सीजनल कच्चा रोड से along the Tamenglong shortcut road दा लेबनी अदुबु हजिक फाउदी मिसी सीजनल ओइबनी ना डिस्ट्रिक्ट हेडक्वार्टर ओइरो इम्फाल रोम ओइरो अखोई कनेक्शन ताउबसे फंगबंग नमदे थुदोकिंदों ना अखोई दा अवार्ड पर लेबसे हेल्थ सेक्टर दा याम वाले डिस्पेंसरी लेते इवन सब सेंटर गुमा कैसु लेते अदुना पब्लिक मियाम खुंजा मियाम से हेल्थ फैसिलिटी से फंगदबसिदा याम अवाबा ओइना तौरे मखाता नंगासिगी सानाबगी पाउ अमुक लोबिसी Tenta Kongbol Multiplex Ground Sathariba Takwa Trophy Gan Sanaki Ahanba Mesta Tam FC Sector na Lam FC Chandra Komu Gol Taruk Sinoda Toykre Anisuba Mesta CPC Lamjing na Sengmai Ningto Kerekpo Gol Mari Sinoda Maitiba PK Kanglei Sports Academy Kanglei Sa Budokan Karate Do Manipur National Champion International Championship Tamana Laura Krabak Academy Asigi Sanroi Singh Asi Kiamgai Haibong Mokong Community Hall da Taram Okre Taram Adu the Academy Asigi Vice President Professor Joy Kumar Lesemba KYPC Working President KS Inabomite Standard Robert Higher Secondary School Gi Principal PS Landhoni Imphal Public Higher Secondary School Gi Founder Principal Asim Kennedy Susaru Yaki May Kunhomdadi Kuntaret Faba Telangana Softball Association Sinna Telangana Gi Armur Nizam Mabata Pangtu Koduriba Junior National Softball Championship Boys and Girls Ke National Softball Umpire Wenaba Manipur Softball Association Ge Senior Official Paramasari Mayum Surup Kumar Sharma Ningombam Indramani Amasung Tingmaizam Kanta Invite Rokle Hari Handak Delhi the Pangtu Kiba Mariak Suba India Open International Taekwondo Championship the gold medal Lorok Naba Thangmai Malarian Hanzabaleka Digi Quarapam Gravita Amadi Handak Pangtu Kiba State Level Yoga Olympianda First Tarak Naba Miss Merina Gonmai Opkitaram Amakuyatong Community Hall the Thangmai Kendra Development Organization Takdo Amadi Thangmai Block Congress Committee in Sinduna Pangtu Kre Thoram Aduda Thangmai Kendra Gi MLA Kumuksam Joy Kisan What Number 1 Gi Cooperator Gaidon Kamai Thangmai Block Congress Committee Gi President Vice President RK Sanayama Amadi Thangmaiban Mahila Congress Committee Gi President Maibam Ina Khunbina Athoba Mitungnen Singh Wena Saruk Yaki May Kungatati Kuntraga Matre Fawa Tamil Nadu da Pangtoko Riba Sub-Junior and the Master National Powerlifting Champions with Saruk Yarana Bakangalaba Sanroy Singh Coaching Camp Losin Kre Sanroy Singh da Track Suit Amasung T Sarsing Yantokre PBBP T Sige Sanglen the Pangtoki Bataram Adu the Advisor E Ibocho Training Center Asigi Legal Advisor and Sibada Su Saruk Yaki Amoram da Jun Taratayatagi Nakun Pava the Kerala the Pangtoko Riba Junior National Powerlifting Championship da Saruk Yagada Sanroy Tariat Amasung Official Amagiming All Manipur Powerlifting Association na Lauk Tokre Thawal Athopa Makada Leka Jathariba Ahanba Saida Trophy Ngasi Sanagadaba Mesta Ningthonai FC Laktabadige Saida E Athopam na walk over Pankre Makataba Sanabagi Pau Amok Ningthozam Boyadiki Pangbigani Trau FC Manipurgi Sanagadaba Mers Ama Walabasu Mers Manga Sanakibada Manga Mai Paktuna Sathariba Hero Second Division League Final Round Gi League Tebanda Pointara Manga Pangduna League Asige Champion Oiragani All India Football Federation Sinduna Mamang Thagi Tang Kunma Paltagi Team Mari Ozone Football Club Bengaluru Lone Star Kashmir FC Trau FC Manipuramadi Singa Bank Football Club Aizol Mizoram Nasaru Yaduna Home and the away basis Satariba Hero Second Division League Final Round Gi Ngasi Kumalampang Men Stadium da Sanakiba Trau FC Manipurgi Anisuba Home Match da Ozone FC Bengaluru Bugol Ani Amada Maitiba Pikibani Match Asida Mai Pakiba Trau FC Manipur
Manipurgi goal ani adu Prince Will Olaris Imekana Merski Yankei Teruk Subamadi Joseph Mayowana Merski Abi Matamgi apa minute ahumda sankibani Mers asida mighty kipa Ozone FC Bengaluru gi amatangarba goal aduna Sabir Satyana Merski Manipur Nepal suba minita sanki Trau FC Manipurgi Aroiba League Round ahum suba home match tha sigi tang kunmangada Kumanlampang Men Stadium da Singa Bank Football Club Aizol Mizoram ga sanagani Youth Club Uripokna yang Physic Union Lalamung Bumai Tiba Piduna Kuntaris Suba State Basketball Championship ki Nupa Masagi champion oikre Shapam Deben na sponsor torga Manipur Basketball Association na sinduna tha sigi tang taramari digi nupagi team taruk amadi nupigi team ani punna team nipan na saruk yaduna Model Club Chingamakagi Basketball Court satarkiba Kuntaris Suba Boys and Girls State Youth Basketball Championship ngasi lotion gre ngasi sanaki baroi ba match ta Youth Club Uripok na Young Physic Union Lalambung pu point niputred niputarukta maitibu piduna champion oikibani nupa masagi winner oikiba Youth Club Uripok ta trophy amadi certificate ka loinana lupa lising tara amadi runners up ta kiba Young Physic Union Lalambung da trophy amadi certificate ka loinana lupa lising mga tharam bapu singna khusin naki nupi masagi winner oikiba Eastern Sporting Union Palace Compound da trophy amadi certificate ka loinana lupa lising mga runners up takiba Model Club Singa Makhada trophy amadi certificate ka loinana lupa lising ahum piduna pungning thawatki thang ta mahikon yumnam hoidromna punna medal kuntret loduna satharakiba tarahum disiba Imphal West District thang ta championship ki overall team champion oikre Maitai Nongsabar Lalong Thangta and the Cultural Association Moidangpok branch na sinduna Moidangpok Ibudhau Koronganba Haraubungda Tha Sigitang Taranipal degi unit taragi nupamasa amadi nipimasa Thangta Sanaroi Samaga Marpumato na saruk yaduna sa Tarakiba Tarahom de Shuba Imphal West District Thangta Championship ngasi lotion kray sa Tarakiba Championship asida Thangta mahikol yumnam huidromna gold kun silver ani bronze mga punna medal kuntre loduna overall team champion oikibani Maitai Nongsa Lalong Thangta Cultural Association Moidangpokna gold tarahumdoi silver tara amadi bronze ahum punna medal kuntruk loduna ani subamadi Kanglei Thangta sindam sang maglangna gold taranithoi silver taramathoi amadi bronze taret punna medal kuntra loduna ahum so position takre Karam Awanglikay Young Club Karam na sinduna ngasidagi Karam Kangjebung Lampakta tim kunna grumari thongna khairoktuna ani suba 11 ibudong nongsaba 7 set open football tournament hogre Hogdopagi thoramda hana Manipur Legislative Assembly ki speaker okiba Karam Babudhon Karam Lilong Nagar Panchayat 1 number 6 ki vice chairperson Seram Sanatomba DIZEO zone 2 Porompat ki Karam Nabake Soramadi Handicraft ki Additional Director Mutum Sanjit Kumar Maitaina Thauramapusing Singh oiki Pangtok Doriba tournament asigi ngasi sanakiba match ta apunba FC Sagol Balamadi SDC Samuro goal amata sanadana draw satkre Manipur Kang Association gi miang makhada singjamai kangkhut na sinduna tha sigi tang tarani thoidegi kangkhut tarani thoina grumari thongna khairuktuna singjamai kangchang da sathariba Nepal suba mangsa tabam iboyai mamadi puinabati memorial sahi yangkhai madi humpugi likam nogot kendra wise kang tournament ki ngasi sanakiba match ta thongju kendra kangkhutna singjamai kendra kangkhut team bibu panjal taratre tarani thoida maithiba pikre Educational Social Organizing ESO Club Bamdiar Makhalekai na sinduna mamang thagitang kunipal dagi tim kuntare na group Nepal thongna khairoktuna club asigi ground sathariba Nepal Superstar 11 7-man asset open football tournament ki ngasi chanakiba ahanba match ta RFC khamnam lerakna thoiba FC Thiam lesang khongbu gol ahum amada amadi ani suba match ki sanakibada ESO Bamdiar na ECHL Bamdiar bugol ama sinoda maitiba pikrai Eastern United Sporting Club na sinduna ngasidagi EUSC Playground da taramari suba Telo Joint Cooperative Farming Society Limited Trophy Lamlai Kendra amadi Kundrapam Kendra Village Wise Men's Open 7-set Football Tournament hokre ngasi ahobunumit ki sanakiba match da opa pungdongbam na SCY yumnam kunobugol ama sinoda maitiba pikre
Thagatsari boyai makata ngasi oikiba inga sagi pau amuk lobisi. Loishilakpada maruba pau amuka hanau. Taratres suba Lok Sabha Mikil Teres suba amasung aruba tangka ke vote ngasi thadana kre tongan ba agency singi exit poll da NDN na sauna mai paktuna Narendra Modi na amuka na Prime Minister oigini panari. Tidim lambi sema da quality control tawdi haba wa from the engineer ani suspend dona ba order thokre hairi. Amasung Thamoban Kongdram Selung Malaikai de Leba Dr. Komantabam Biaske Yumda Sakang Dabasna Bom Pokai Han Kre. Ngasigidi ISTV na sandok sa Manipuri pau patang asilo isinjare miyang tabiri ba mayang punamak puso amuka na kurimjari.